진짜 소이드래. 이분은 잘 사진을 기도 움직여 봐. 이마 북놈들이 또 막 버친지부 사전 잡으러 가이나 아묵 타거든 나 비노는 북조조거니 잘로 와다. 그렇지. 쟁그러 말래네. 싫습니다. 그러기는 너는 마통으로는 강날 방황 앙이도 미는 시분에 찐드니네 무슨 타전드는 시도 보이네. 마신도 싫습니다. 싫어서 장가상 사이드던 이루기다. 에이 마치 막가는 말 젤리지 봐. 에이 랑 젤리 계속 백도디 다다른 문에. 에이 뭐 시카다이도 시 백도미로 바봉세. 에이 마퉁분하고 죽으면 타박세. 파타박세 아무거나 또기 강이노. 나 방가도 안 버리면 낭나 수르가 싸게 들래 들어가. 에이 잘로 와다. 두니네 너 바봉 뽀차지 엄때 수르 배 영비네. 연기 시각 들어 바봉. 아 수레 수레 바봉. 수레 아이 나가 사이드게 공파이징가 있다나리지디 시 수르 마사이징이 오래 바봉. 마네 바봉지디 수르땅하고 미 오일레라 메드나. 이bungo 아이세 가베 소이드네 나우보 워크숍 아이드나 링클라가 미오이 그야 타박 피두나 레이리버니 이샤 누피 아마 각당 포함마가네 마마두수 레이키드레 아두나 람담시드네 아파바 미 그야 레이게세 예enge 테스트 오게나 matam lelamibani ibungo di puksel chawa mini habase ai khangjare ai na so angamba mateng soidina pangjagani ai gi da thabak yauri bo worker sing do adu sune asumna thengna khiba ngaktani ado ibungo gi ngasidi mateng pangba yaba amta pangjage kari pangjoge pabung ai na panghaning mo matam yor kana pabung gi workshop ta laga dum hajarage pabung angta ngakho ibungo gi minga lephang mo do angta takpiram pabung ai ming kai ku kaiku imana nungsi na kaisam kubera na thombiram aina film star yam kaiku je pamjaba adu daina kaiku gi mingje kaisam dai kai lakthoga kubera gi ku hapchilaga kaiku na thonbani da phajari ne nangi mingsi dia adu pabung mathang thengnabdadi kaiku na kobi kauge adu pabung na kaina khangdraga ju ai gi kasida number lo yaurabani sida sum phone tawra ju yare kaiku adu mathang thengnabdadi pabung kaiku ko ai mung chalu gi pabung hoi Baba Yuhenba te Yuhenba Baba Yuhenba Hai kai nan taw idu bo film da ngauri ne dana migi mataw tam dana adum leire ne nang bo ima mi yamba film dagi mataw tamba ngaktani yengu dum film ngarang han taw gib dawji mataw tamaga beng malu tawgram hoi ne ai khoi gi matam da sune Hema Malini na cheki ba sari machu do ngasi phawba ne Hema Malini machu haidana adum leire hoine maya chowdhury machu aduga lapu makhong ai minasi machu aduga lapu makhong ai minasi machu dudi adum tholok kidrab jani da nupi du ju tandana dum chakra jani adu yaradi ne khangdre ima kadai poto piro sida leire ma hai nangi sidi maru marang machanga amata yarakti ne se ye koktrang ma thengna dra mana loina kawhalene ma karamba koktang no matan gamta yarokte ne hai angta leichu angta salo yare ma thauranu hai thaina ne mapi lairik tamak padadi ima ipasi mitna uba laini haina tamai aduga pakhon amatang haibadadi hekta yadaba ima ipa min uba laini habde ima hoje angak pune haba Pairu na ringa jida pakon chejile eba sidabu ima ipa ji min uba laini angak pune haidadi karam ganda haidino yinguna masya hai nanga ngang nangam japot nate ado nang matongi mating pango haibado nang chatro ha chalura braba challe me ima ado lupa lising amtapi hai leite napa da haricho akoi babung de lokcho ba ado ima akoi babung bu skun chakibani no majing no misida adudi no majing ko kini mo ongni ne akoi babung gi jide wa yae pungdi helabani lakpa yare na kedro jano mo intoisho koi wa biba swamtino wa hanba 라오에미 사나리니에미 우리가 누군 자징지 아파오파오 얌레렘네미 अस्तादसिटी फेसबुक से फेक अकाउंट 얌레레 함니고 पे अकाउंट नती मितादा सिपो नंबर का बिरई फोटो का बिरई सिदी सोइदना लाकने बा थाजो बा फरेने
누피도 라오네. 아두 까나나노 꼬이도리지. ꯑꯁ ꯀꯔꯤꯅꯣ ꯇꯥꯗꯅ ꯍꯥꯏꯗꯨꯕꯣ ꯑꯩꯒꯤꯗꯤ ꯅꯅꯥꯎꯄꯤ ꯑꯃ ꯌꯨꯝꯗ 이ጫꯎ ꯆꯥꯎꯅ ꯂꯩꯔꯤꯁꯤꯗꯤ ꯇꯥꯗꯒꯤꯗꯤ 이때ꯃꯁꯨ ꯂꯩꯇꯕ ꯀꯨꯏꯔꯦ ꯅꯥꯃ ꯍꯥꯡꯕꯗ ꯅꯨꯡꯉꯥꯏꯇꯦꯗꯅ ꯅꯅꯥꯎꯅ ꯑꯃ ꯃꯦꯟꯖꯅꯕ ꯁꯤꯟꯖꯕꯩ ꯋꯥꯅꯦꯃꯤ ꯌꯨꯝꯗ ꯂꯩꯔꯁꯨ ꯂꯝꯒꯤ ꯑꯃꯗꯤ ꯊꯝ ꯌꯥꯏꯗꯅ. ꯂꯝꯒꯤ ꯋꯥꯗꯤ ꯉꯥꯌꯣꯝꯕꯤ ꯀꯩꯊꯦꯜ ꯐꯝꯕꯤ ꯁꯦꯟꯗꯣꯏ ꯁꯥꯟꯕꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯗ ꯑꯗꯨ ꯇꯥꯗꯒꯤꯗꯤ ꯑꯗꯨꯒꯨꯝꯕꯗꯨ ꯅꯠꯇꯦꯕ ꯃꯤ ꯂꯥꯛꯀꯗꯧꯔꯤꯕ ꯅꯨꯄꯤꯁꯤꯗꯤ ꯂꯧꯕ ꯌꯥꯕ ꯅꯨꯄꯤꯅꯤ ꯃꯁꯥ ꯅꯍꯥꯅꯦꯕ ꯇꯒꯠ ꯇꯒꯠ ꯇꯦꯛꯄ ꯑꯉꯥꯡꯅꯦꯕ ꯁꯠ ꯂꯧꯁꯜꯂꯁꯤ ꯀꯩꯅꯣ ꯌꯨꯝꯗ ꯄꯨꯁꯟꯕꯒꯤꯗꯤꯅꯦ 9-10 ꯊꯣꯛꯅ ꯈꯟꯅꯒꯤꯁꯤꯀꯣ. ꯀꯔꯤꯒꯤ ꯈꯟꯅꯗꯣꯏꯅꯣ ꯏꯆꯥꯁꯨ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯐꯥꯕ ꯂꯩꯔꯦ. ꯑꯩꯅ ꯑꯃꯨꯛ ꯄꯨꯁꯜꯂꯨꯔꯣ ꯃꯣꯏꯅ ꯑꯃꯨꯛ ꯍꯥꯠꯀꯦ ꯍꯥꯏꯔꯛꯑꯗꯤ. ꯑꯁ ꯑꯩꯗꯤ ꯑꯩꯈꯣꯏꯅꯦ ꯄꯨꯡꯁꯤꯗ ꯌꯧꯈ꯭ꯔꯦꯅꯦ. ꯐꯣꯟꯗꯣ ꯇꯧꯔ ꯑꯝꯇ ꯌꯦꯡꯉꯣ. ꯌꯦꯡꯒꯦ ꯈꯪꯗꯦ ꯑꯩꯗꯤꯅꯦ ꯅꯨꯄꯤꯗꯨ ꯍꯦꯛ ꯂꯥꯛꯄꯒ ꯁꯤꯔꯤ ꯆꯪ ꯇꯥꯗꯒꯤ ꯍꯦꯛꯇ ꯐꯥꯔꯗꯧꯅꯤ ꯑꯩꯗꯤ. ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ? ꯉꯥꯏꯈꯣ ꯐꯣꯟ. ꯍꯜꯂꯣ. ꯀꯩꯅꯣꯅꯦ? ꯀꯩꯗꯧꯔꯦ? ꯁ꯭ꯋꯤꯆ ꯑꯣꯐꯇ ꯂꯩꯈ꯭ꯔꯦꯅꯦ. ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯁꯣꯏꯗꯅ ꯐꯦꯛ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅ. ꯀꯥꯟꯗꯩ ꯆꯠꯁꯤꯜꯂꯛꯑꯣ. ꯌꯨꯝꯗ ꯃꯆꯤꯛ ꯈꯔ ꯂꯩꯍꯧꯗꯣ ꯄꯥꯏꯁꯤꯜꯂꯨꯔꯁꯤ ꯂꯥꯛꯑꯣ. ꯑꯁ ꯑꯝꯇꯪ ꯉꯥꯏꯈꯣꯗ. ꯏꯌꯥꯝꯕꯒꯤ ꯏꯆꯥꯅꯨꯄꯥ ꯄ꯭ꯔꯦꯁꯇ ꯊꯕꯛ ꯇꯧꯕꯗꯣ ꯑꯩꯒ ꯃꯥ ꯌꯥꯝ ꯆꯥꯟꯅꯗꯦꯕ. ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯃꯍꯥꯕꯂꯤꯒꯤ ꯕꯣꯏꯅꯨ ꯍꯣꯏꯗꯔ ꯀꯩꯅꯣꯝ ꯇꯧꯔꯨꯔꯁꯦꯕ. ꯑꯁ ꯍꯣꯏ ꯌꯥꯔꯦ ꯐꯔꯦ ꯆꯠꯁꯤꯜꯂꯛꯑꯣ. ꯑꯁ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯤꯁꯤꯡꯁꯤꯗꯤꯕ. ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯕ ꯄ꯭ꯔꯦꯁꯀꯤ ꯄꯨꯟꯁꯤꯅꯤ ꯀꯧꯗꯨꯅꯇ ꯂꯩꯔꯦ ꯔꯤꯄꯣꯔꯠ ꯂꯧꯅꯕ ꯀꯧꯗꯨꯅꯇ ꯂꯩꯔꯦ ꯔꯤꯄꯣꯔꯠ ꯂꯧꯅꯕ tumba chaba khangdava ꯌꯥꯔꯦ ꯈꯔ ꯇꯩꯊꯣꯛꯑꯗꯤ ꯑꯩ ꯊꯦꯡꯉꯦ ꯆꯠꯂꯒꯦꯁꯦ ꯀꯩꯅꯣ ꯏꯆꯦꯟ ꯇꯧꯏꯁꯤꯕꯣ ꯃꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯊꯣꯛꯀꯅꯤ ꯈꯪꯗꯅꯅꯦ ꯑꯩꯅ ꯉꯔꯥꯡꯗꯒꯤ ꯁꯣꯁꯦ ꯄꯥꯏꯁꯜꯂꯒ ꯊꯝꯖꯔꯕꯅꯦ ꯑꯩꯅ ꯈꯜꯂꯤꯅꯦ ꯉꯔꯥꯡꯗꯒꯤ ꯁꯣ ꯊꯤꯕ ꯐꯪꯗꯦꯅ ꯑꯗꯣ ꯏꯆꯦ ꯑꯩ ꯉꯁꯤꯅꯦ ꯈꯤꯇꯪ ꯂꯥꯞꯄꯦꯕ ꯑꯩ ꯔꯤꯄꯣꯔꯠ ꯂꯧ ꯆꯠꯇꯣꯏꯅꯦꯕ ꯑꯩ ꯒꯥꯔꯤꯁꯦ ꯑꯩ ꯄꯨꯔꯒꯦ ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯌꯥꯔꯣꯏ ꯑꯩ ꯁꯨꯇꯤꯡ ꯃꯐꯝꯗ ꯒꯥꯔꯤ ꯄꯨꯔ ꯂꯥꯛꯀꯦ ꯍꯥꯏꯗꯣꯛꯑꯝꯃꯦꯕ ꯁꯨꯇꯤꯡꯗꯨꯗꯤ ꯏꯆꯦ ꯂꯧꯕ ꯂꯥꯛꯑꯣꯅ ꯀꯣꯛ ꯍꯥꯏꯔꯣ ꯀꯩꯗꯧꯔꯒꯦ ꯑꯁ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯝꯇ ꯍꯟꯗꯣꯛꯎꯁꯦ ꯊꯦꯡꯉꯀꯥꯟꯁꯤꯗꯅꯦ ꯑꯝꯇ ꯆꯠꯂꯣ ꯆꯣ ꯉꯁꯤ ꯑꯩꯅ ꯁꯥꯎꯔꯛꯇꯅꯀꯣ ꯐꯤꯂꯝꯒ ꯂꯣꯏ ꯆꯥꯏꯅꯤ ꯏꯁ ꯀꯔꯤ ꯅꯪ ꯁꯥꯎꯔꯛꯑꯦ ꯀꯩꯗꯧꯗꯣꯏꯕ ꯍꯥ ꯅꯪ ꯁꯥꯎꯔꯒ ꯑꯩꯅ ꯌꯦꯡꯉ ꯂꯩꯒꯗ꯭ꯔꯕ ꯍꯦ ꯑꯩ ꯁꯥꯎꯔꯛꯑꯗꯤꯅꯦ ꯅꯪ ꯈꯔ ꯊꯧꯕ ꯐꯪꯉꯤꯕ ꯒꯥꯔꯤꯁꯦ ꯁꯨꯡꯐꯪ ꯐꯪꯖꯔꯣꯏꯀꯣ ꯅꯪ ꯍꯦꯛ ꯇꯧꯕꯒ ꯐꯤꯂꯝ ꯅꯝ ꯆꯠꯂꯤꯔ ꯉꯥꯔꯤ ꯅꯝ ꯆꯠꯂꯤꯔ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦ ꯏꯁ ꯀꯔꯤ ꯉꯥꯔꯤ ꯅꯝ ꯆꯠꯂꯤꯔ ꯀꯥꯏꯅ ꯊꯥꯖꯤꯜꯂꯛꯀꯅꯤ ꯑꯉꯥꯡ ꯀꯥꯏꯅꯒ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯊꯦꯡꯉꯀꯥꯟꯁꯤꯗ 이제 난 부르누다 이제 ngasi ainane sauroktanane garije pugra mangra hajinaraga yonthoamniko adugi selduna aina ama leira laaga ichena thaubagai सीनगा ओक्तगा कामथत्लदीबा से नानी है सी सब चारे सी सुम लौरुजी कनानो अछि बिलाइती स्पेक थेलगा थौरिसिना असिजिनीने फिल्म गुमिनो पोंगान बि हारिदो याबनी अदुम अश एमडी फादन लैरे करिनो एमदी एरा पंगे खोइ तादछे एमडी मसक मतौ ममित मना मगुल लोन यावरे हाइबा नाउदी सेन पाइबनीने ने मई मना खा था लगा ने सारे त क्वेश्चन बयानी हुजिकिदु मसकतु हेक येंबदा था अनि कोइनिंगबम यावे नाउदी सेलजो याम पाइ दुबो फिल्म म पुथो माने हिरोइन कुमलदी नुतीगे तुम लोइनरनी अदैदी नाउना पामदो पांथोक यारेदना याय चिलोरगे सिकेनो नीले वर्कशॉप से केबी औजा इसाई सकदब नंगना पनागा स्कूल ड्राइवर पाई ले ने हा जासिन जी साइनबदंग ओइले में खुदने सूरगा चाउदंग तममेने औजा ए नंग ददि यारोइने लोइ सोइरिने अदुमाइ लेसंगदब नतिने करीबे एबीसी बो खंगदब नंगना कइनो मुक चक गांगज लैदुना एबीसी दो हैत्रसु गाड़ी सेमदि एई एमए निने ओजा एमए गायना
ꯅꯠ ꯑꯃꯕꯨ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯂꯩꯁꯟꯕ ꯇꯥꯏꯠ ꯇꯧꯕ ꯍꯩꯇꯕ ꯅꯪꯅ ꯆꯠꯂꯨꯀꯣ ꯆꯠꯂꯨ ꯍꯩ ꯀꯦꯕꯤ ꯅꯪꯁꯨ ꯀꯦꯡꯕ ꯌꯥꯕ ꯈꯔꯗꯤ ꯀꯦꯡꯉꯦꯅꯦ ꯍꯥ ꯅꯪꯅ ꯉꯔꯥꯡ ꯅꯍꯥꯟꯗ ꯆꯪꯉꯛꯇ ꯉꯥꯏꯔꯤ ꯍꯩꯕ ꯂꯣꯏꯔꯕ ꯑꯦꯝ.ꯑꯦ.ꯁꯤꯗ ꯅꯪꯅ ꯑꯃꯨꯛ ꯇꯥꯛꯁꯜꯂꯤꯅꯤꯅꯦ ꯍꯥ ꯑꯣꯖꯥ ꯉꯔꯥꯡꯗ ꯆꯪꯉꯛꯄ ꯑꯣꯏꯔꯁꯨ ꯑꯩꯁꯦ ꯌꯥꯝ ꯗꯤꯃꯥꯟ ꯂꯩꯈꯤꯕ ꯃꯦꯀꯥꯅꯤꯛꯅꯤꯅꯦ ꯑꯣꯖꯥ ꯍꯦ ꯊꯥꯖꯕ ꯌꯥꯕ ꯁꯣꯔꯁ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯅꯪꯅ ꯍꯥꯟꯅ ꯌꯥꯎꯔꯝꯕ ꯋꯥꯛꯁꯣꯞꯇꯨꯒꯤ ꯃꯄꯨꯗꯨꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯁꯨꯗꯅ ꯂꯩ ꯍꯥꯏꯔꯤꯅꯦ ꯑꯣꯖꯥ ꯀꯅꯥ ꯍꯥꯏꯕ ꯃꯗꯣ ꯑꯣꯏꯗꯕ ꯄꯥꯗꯕ ꯉꯥꯛꯇꯅꯤꯅꯦ ꯃꯗꯣ ꯍꯦ PTIꯒꯤ ꯁꯣꯔꯁꯇꯒꯤ ꯐꯪꯕ ꯄꯥꯎꯅꯤꯅꯦ ꯍꯥꯏꯗꯣꯛꯄ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯑꯇꯩꯗꯨꯒ ꯍꯥꯏꯗꯣꯔꯛꯑꯗꯤꯕꯅ ꯅꯪ ꯆꯣꯛꯀꯅꯤꯀꯣ ꯅꯪ ꯀꯥꯏꯗꯩꯅꯣꯗ ꯃꯣꯏ ꯄꯨꯔꯥ ꯍꯥꯏꯖꯤꯟꯕ ꯑꯣꯏꯔꯝꯒꯅꯤꯗ ꯑꯣꯖꯥ ꯍꯣꯏ ꯅꯣꯡ ꯐꯥꯗꯣꯛ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯃꯆꯥꯁꯤ ꯀꯥꯏꯅ ꯌꯦꯟ ꯉꯥꯅꯨꯒ ꯊꯣꯡꯕꯗꯤ ꯌꯥꯎꯔꯨꯏꯀꯣ ꯑꯗꯨ ꯅꯠꯇꯕ ꯊꯕꯛ ꯀꯥꯏꯅ ꯃꯊꯣꯡ ꯈꯪꯗꯕ ꯀꯦꯕꯤ ꯅꯪ ꯄꯨꯡꯁꯥꯡ ꯁꯥꯡꯊꯔꯛꯑꯅꯨꯗ ꯄꯨꯌꯥꯒ ꯐꯥꯛꯇꯣꯔꯛꯑꯗꯤ ꯅꯪ ꯍꯦ ꯅꯪ ꯆꯣꯛꯀꯅꯤꯗ ꯅꯃꯥꯏꯗꯨ ꯊꯝꯐꯝ ꯂꯩꯔꯣꯏꯅꯦ ꯀꯩꯗꯧꯕꯩ ꯂꯩꯔꯣꯏꯗꯣꯏꯅꯣꯅꯦ ꯍꯥꯏꯔꯛꯎꯅꯦ ꯑꯝꯇ ꯌꯣꯔ ꯑꯣꯅꯔꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯅꯥꯀꯣꯡꯅ ꯇꯥꯖꯔꯛꯄ ꯄꯥꯎ ꯈꯔ ꯇꯝꯖꯔꯛꯀꯦ ꯅꯨꯃꯤꯠ 40ꯅꯤꯒꯤ ꯃꯃꯥꯡꯗ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯑꯃꯅ ꯌꯨ ꯉꯥꯎꯊꯃꯤꯟꯅꯕꯗ ꯍꯥꯏꯗꯣꯔꯛꯄꯅꯤꯅꯦ ꯑꯁ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯕ ꯅꯪꯅ ꯍꯥꯟꯅ ꯌꯥꯎꯔꯝꯕ ꯋꯥꯛꯁꯣꯞ ꯑꯗꯨꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯁꯨꯏ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯐꯅꯦꯛ ꯐꯥꯎꯕ ꯁꯨꯏꯌꯦꯅ ꯍꯥꯏꯔꯛꯏꯅꯦ ꯍꯦꯔꯥ ꯑꯗꯨꯗꯤ ꯍꯥꯏꯔꯛꯀꯅꯨꯗ 14-15 ꯄꯅꯥꯖꯅ ꯅꯥꯇꯣꯟꯗꯣ ꯂꯩꯈꯥꯏꯔꯛꯀꯅꯤꯀꯣ ꯃꯗꯨ ꯇꯧꯅꯨ ꯐꯅꯦꯛ ꯈꯛꯇꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯍꯦ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯐꯤꯅꯨꯡꯒꯤ ꯐꯨꯔꯤꯠ ꯃꯆꯥ ꯈꯣꯡꯒ꯭ꯔꯥꯎ ꯃꯆꯥ ꯑꯗꯨ ꯁꯨꯕꯗꯨꯗꯤ ꯑꯩ ꯍꯥꯏꯗꯦꯗꯅ ꯍꯦꯔꯥ ꯑꯗꯨ ꯌꯧꯁꯜꯂꯛꯑꯗꯤ ꯑꯣꯖా ꯐꯩꯗꯦ ꯂꯩꯇꯕꯅꯤꯗ ꯀꯔꯤꯕꯅ ꯍꯥꯏꯗꯣ ꯂꯥ ꯀꯩꯅꯣ ꯅꯣꯏ ꯇꯧꯔꯤꯗꯨꯕꯣ ꯑꯣꯖꯥ ꯗꯥꯟꯁ ꯇꯝꯃꯝꯕꯅꯤꯗ ꯑꯣꯖꯥ ꯍꯦꯔꯥ ꯊꯕꯛ ꯁꯨꯒꯦ ꯒꯥꯔꯤ ꯁꯦꯝꯒꯦꯗꯤ ꯂꯩꯇ꯭ꯔꯒ ꯗꯥꯟꯁ ꯇꯧ ꯂꯩꯗꯨꯕꯨ ꯀꯩꯅꯣꯅꯦ ꯑꯣꯖꯥ ꯄꯤꯁꯇꯥꯎ ꯀꯨꯏꯗ꯭ꯔꯕꯅꯤꯅ ꯗꯥꯟꯁ ꯁꯨꯝ ꯇꯝꯃꯝꯕꯅꯤꯗ ꯑꯣꯖꯥ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ